ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯏꯅꯨꯡꯉꯥꯟꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯥꯎꯔꯥꯛꯅ ꯆꯍꯤ 12-12 ꯃꯨꯛꯀꯤ ꯂꯦꯡ ꯑꯣꯏꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯆꯪꯈꯣꯟꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯨꯡꯉꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯤ ꯆꯠꯂꯝꯗꯦ꯫ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯈꯣꯏꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯈꯣꯏ ꯆꯣꯞꯂꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯐꯤ ꯁꯨꯕ ꯂꯥꯛꯄ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯥꯏꯈꯣꯅꯦ, ꯑꯥꯗ ꯈꯣꯏ ꯆꯣꯞꯂꯤꯕꯁꯤꯕꯨ ꯇꯥ ꯊꯣꯡꯕꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯑꯁꯤꯕꯨ ꯅꯨꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯔꯣ?" ꯃꯧ ꯑꯃꯅ, "ꯅꯨꯄꯤꯅꯤ, ꯅꯨꯄꯤ, ꯅꯨꯄꯥ ꯁꯥꯕꯤ ꯅꯨꯄꯤꯌꯩꯗꯣ꯫ ꯑꯩꯗꯤꯅꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ, ꯃꯁꯝ ꯃꯅꯥꯒ ꯁꯤꯇꯦꯟꯅ ꯅꯨꯄꯥꯗꯧꯅꯒ ꯀꯛꯂꯗꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯁꯥꯗꯅ ꯂꯩꯔꯦ." ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯅꯤ ꯍꯥꯏꯁꯤ, ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯅ ꯇꯧꯔꯤꯁꯦ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯤꯅꯅꯕ ꯂꯩꯇꯗꯅ ꯇꯧꯔꯤꯅꯤ." ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯧ ꯑꯅꯤ ꯑꯍꯨꯝꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ 마ꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯅꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯧ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯨꯝ ꯁꯣꯟꯅꯔꯤꯁꯤꯅ? ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯑꯣꯏꯔꯝꯅꯤꯕ꯫ ꯏ ꯀꯥꯔꯛꯇꯅꯕ ꯇꯨꯔꯦꯜꯁꯤꯗ ꯂꯣꯏ ꯀꯥꯎꯊꯗꯣꯏꯅꯤ ꯌꯦꯡꯉꯨ, ꯐꯤ ꯁꯨꯔꯤꯁꯦ ꯐꯖꯅ ꯁꯨꯈꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯃꯁꯛꯁꯤꯡꯁꯤꯒ꯫ ꯉꯥꯅꯒ ꯉꯥ ꯐꯥꯗꯕꯅꯤ, ꯁꯛꯇꯥꯁꯤꯡꯁꯤ ꯎꯗꯨ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯗ ꯀꯥꯖꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤ ꯑꯗꯨ ꯃꯥꯒꯤ ꯈꯣꯏꯖꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ, "ꯏꯆꯦ ꯏꯅꯨꯡꯉꯥꯟꯕꯤ." ꯑꯉꯥꯡ ꯑꯗꯨ ꯀꯧꯈꯩ ꯀꯧꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯁꯠ ꯃꯦꯜꯂꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯑꯉꯥꯡꯗꯨꯗ ꯌꯦꯡꯗꯨꯅ, "ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩ ꯍꯥꯏꯕꯅꯣ?" ꯇꯥ ꯏꯅꯨꯡ ꯀꯧꯒꯦ ꯇꯧꯕꯅꯤ, ꯁꯣꯏꯕ, ꯂꯩꯗꯣ, ꯂꯩ ꯅꯥꯟꯊꯨꯕ." "ꯂꯩ ꯅꯥꯟꯊꯨꯕ ꯀꯥꯏꯅ ꯂꯨꯈꯝꯗꯨꯗꯅꯦ ꯍꯨꯝꯖꯤꯜꯂꯛꯀꯅꯤ ꯑꯉꯥꯡꯅ꯫ ꯃꯇꯨꯡ ꯃꯅꯥꯎ ꯍꯧꯖꯤꯛꯀꯤ ꯃꯤꯡꯒꯧꯗꯣ ꯍꯦꯛ ꯀꯧꯔꯛꯄꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ? "ꯍꯣꯏꯕ ꯀꯧꯔꯔꯣꯏ, ꯁꯣꯏꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ." "ꯑꯗꯨ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯣ?" "ꯍꯌꯦꯡ ꯇꯥ ꯏꯅꯨꯡꯅꯅꯦ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯑꯩꯁꯨ ꯄꯨꯕꯤꯌꯨ ꯂꯥꯛꯀꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯍꯩ, ꯉꯝꯃꯔꯣꯏ. ꯅꯣꯏ ꯅꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤ." "ꯆꯩꯔꯣꯏꯍꯦ ꯀꯩꯁꯨ, ꯑꯗꯣ ꯍꯌꯦꯡ ꯑꯩ ꯄꯨꯕꯤꯌꯨꯀꯣ, ꯄꯨꯕꯤꯗꯕ ꯌꯥꯔꯣꯏꯀꯣ?" ꯍꯣꯏ, ꯄꯨꯕꯤꯒꯦ." ꯑꯁꯨꯝꯅ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄ ꯎꯕꯗ ꯃꯄꯥ ꯊꯣꯡꯕꯗꯨ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ, "ꯍꯩ ꯏꯕꯦꯝꯉꯣ, ꯅꯪꯕꯨ ꯉꯁꯥꯏꯒꯤ ꯀꯥꯏ ꯆꯠꯂꯨꯒꯦ? ꯈꯣꯏꯖꯩ ꯄꯥꯏꯁꯤ ꯎꯗ꯭ꯔꯣ? ꯈꯣꯏ ꯆꯣꯞꯄ ꯆꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯪ ꯅꯨꯄꯥ ꯁꯥꯕꯒꯤ ꯂꯤꯆꯠꯇꯣ ꯈꯔ ꯍꯧꯗꯣ, ꯅꯪ ꯅꯨꯄꯤꯅꯤꯀꯣ." "ꯀꯩꯅꯣꯗ ꯄꯥꯕ, ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯅꯨꯄꯥ ꯍꯥꯏꯕꯨ ꯅꯨꯄꯤꯅꯤ, ꯏ ꯀꯥꯔꯛꯇꯅꯕ ꯌꯨꯝꯒꯁꯨ ꯂꯣꯏ ꯊꯨꯒꯥꯏꯅꯤꯀꯣ." "ꯍꯩ, ꯇꯧꯅꯨ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ, ꯅꯨꯄꯤ. ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯅꯦꯛ ꯐꯤ ꯁꯥꯗꯅ ꯁꯦꯜ ꯇꯥꯜꯂꯤ, ꯑꯑꯣꯟꯄꯣꯠ ꯂꯥꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯈꯣꯏꯖꯩ ꯑꯃ ꯄꯥꯏꯁꯤꯜ ꯂꯩꯔꯒ ꯍꯦꯛ ꯇꯧꯕꯒ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯠꯄ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯍꯣꯡꯗꯣꯛꯎ ꯀꯩꯗꯧꯕꯒꯦ? ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ." "ꯑꯁ, ꯏꯕꯦꯝꯃ ꯀꯥꯏꯅ ꯍꯩꯅꯗꯦ. ꯀꯥꯟꯗꯁꯤ ꯄꯥꯕ, ꯑꯩ ꯆꯔꯥ ꯈꯤꯇ ꯋꯥꯠꯂꯨꯒꯦ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ." ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤ ꯃꯄꯥꯟꯅ ꯍꯥꯏꯔꯤꯕꯗꯨ ꯊꯋꯥ ꯁꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯣꯝꯕ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ, "ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ. ꯃꯁꯝ ꯃꯅꯥꯁꯤꯁꯨ ꯈꯥꯛꯎ ꯀꯧꯕꯗ ꯌꯥꯗꯦ, ꯅꯨꯄꯥꯗꯧꯅ ꯇꯦꯟꯅ ꯀꯛꯊꯠꯂꯤ. ꯐꯅꯦꯛ ꯁꯦꯠꯂꯁꯨ ꯌꯥꯗꯦ, ꯈꯨꯗꯩ ꯑꯃꯒꯗꯣ. ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥ ꯍꯥꯏꯗꯨꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯁꯝꯕꯜ ꯈꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯥ ꯑꯌꯦꯡꯕꯤ ꯑꯗꯨ ꯃꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯍꯣꯏ ꯏꯇꯥꯎ, ꯇꯥꯗ꯭ꯔꯣ ꯃꯁꯤꯕꯣ? ꯃꯥꯒꯤꯁꯦ ꯊꯑꯣꯏꯅ ꯇꯥꯁꯤꯟꯗꯕ ꯑꯃ ꯌꯥꯎꯔꯤꯌꯦ." "ꯍꯣꯏ ꯏꯅꯨꯡꯉꯥꯟꯕꯤ." "ꯀꯩꯅꯣ ꯀꯥꯏꯗꯅ? ꯑꯩꯅ ꯉꯁꯥꯏꯒꯤ ꯈꯅꯥꯎꯒ ꯁꯦꯒꯥꯏ ꯇꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯣ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯣ ꯍꯥ?" "ꯍꯣꯏ, ꯇꯥꯁꯤꯟꯅꯗ꯭ꯔꯤꯅꯤ." "ꯑꯗꯨꯗꯤ ꯅꯪ ꯅꯅꯥꯁꯦ ꯂꯩꯈꯠꯄ ꯇꯥꯔꯦ ꯅꯪ." "ꯍꯩ, ꯇꯧꯔꯛꯀꯅꯨꯅꯦ, ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯅꯪꯁꯤꯗꯤ. ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯕꯣ?" "ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯅꯗꯧꯔꯤꯌꯦ, ꯅꯪꯁꯨ ꯌꯥꯎꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯦ." "ꯆꯣꯍꯦ, ꯍꯩꯅꯗꯦ. ꯅꯣꯏ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯇꯨꯗꯒ ꯑꯩ ꯍꯩꯅꯗꯦꯀꯣ, ꯆꯠꯂꯣ, ꯌꯥꯎꯅꯤꯡꯗꯦꯕ ꯑꯩ." "ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ?" "ꯏꯇꯥ, ꯅꯪ ꯅꯨꯄꯤꯅꯤꯀோ, ꯑꯗꯨꯝꯅ ꯅꯨꯄꯥ ꯁꯨꯝ ꯁꯥꯔꯒ ꯂꯩꯕꯗ ꯌꯥꯗꯧ ꯅꯠꯇꯦ. ꯅꯨꯄꯤꯗꯤꯅꯦ ꯅꯨꯄꯤ ꯑꯣꯏꯅ ꯂꯤꯔꯤ ꯈꯣꯔꯤꯅ ꯂꯩꯒꯗꯕ, ꯈꯪꯉꯕ?" "ꯑꯁ, ꯇꯥꯅꯤꯡꯗꯦ."
ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯀꯥꯟꯅꯗꯦꯁꯦ ꯂꯥꯛꯑꯣꯕ ꯆꯠꯁꯦ ꯁꯤꯡꯖꯨ ꯆꯥꯅꯕ ꯆꯠꯁꯦꯕ ꯁꯦ ꯂꯥꯛꯑꯣꯁꯦ ꯉꯝꯃꯔꯣꯏ ꯅꯪ ꯆꯠꯂꯨꯔꯣꯃꯤ ꯌꯥꯎꯅꯤꯡꯗꯦꯕ ꯑꯁꯤ ꯍꯥꯏꯅꯤ ꯅꯣꯡꯉꯥꯟꯕꯤ ꯃꯥꯒꯤ ꯃꯇꯥ ꯑꯌꯤꯡꯕꯤꯅ ꯁꯤꯡꯖꯨ ꯆꯥꯅꯔꯨꯁꯦ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯅꯨꯡꯉꯥꯟꯕꯤ ꯑꯗꯨ ꯃꯈꯨꯠꯇ ꯁꯩꯔꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯤ ꯀꯌꯥ ꯆꯠꯅꯗꯕ ꯆꯤꯡꯈꯣꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯈꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯤꯕꯗꯨ ꯎꯔꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯀꯅꯥꯒꯤ ꯋꯥꯔꯛꯇꯣ ꯃꯆꯥꯅꯣ ꯃꯤꯕꯨ ꯑꯁꯨꯛꯊꯤꯅ ꯐꯨꯕꯤꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅꯤ ꯏꯅꯨꯡꯉꯥꯟꯕꯤ ꯌꯥꯝ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯗꯨꯅ ꯍꯣꯏ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔ ꯃꯤꯗꯨ ꯐꯨꯔꯤꯗꯨꯕꯣ ꯅꯨꯄꯥ ꯑꯃꯅ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃ ꯂꯥꯛꯏꯁꯤꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯥ ꯁꯥꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯐꯥꯎꯕꯁꯨ ꯆꯥꯔꯤ ꯃꯥꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯣꯅ ꯑꯩꯈꯣꯏ ꯅꯥꯛꯇ ꯆꯪꯉꯛꯏꯅꯤ ꯃꯁꯛꯀꯗꯤ ꯈꯨꯐꯖ ꯆꯥꯗꯕ ꯐꯖꯩꯅꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯛ ꯐꯖꯕꯤ ꯀꯩꯅꯣ ꯅꯪꯕꯨ ꯅꯈꯣꯡꯅ ꯊꯣꯡꯅ ꯂꯩꯔꯥꯡ ꯂꯩꯈꯣꯛꯇꯒꯤ ꯊꯥꯗꯠꯄꯤꯔꯣꯅ ꯂꯥꯛꯏꯔꯣ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯗ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯇꯧꯔꯝꯃꯤ ꯈꯪꯍꯧꯗꯦ ꯏꯅꯨꯡꯉꯥꯟꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯗꯨ ꯂꯩꯊꯦꯛꯏ ꯑꯌꯣ ꯊꯥꯗꯨꯅꯦ ꯃꯁꯤ ꯌꯥꯝ ꯑꯐꯥꯎꯔꯤ ꯉꯁꯥꯏꯒꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯡꯒꯨ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯐꯥꯖꯤꯜꯂꯨ ꯃꯥ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯐꯥꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ ꯄꯦꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯦꯠ ꯂꯥꯎꯕꯤ ꯑꯩꯅ ꯅꯣꯏ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯤ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯤꯅꯦ ꯈꯪꯍꯧꯗꯦ ꯏꯅꯨꯡꯉꯥꯟꯕꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯃꯤꯀꯥꯏꯔꯦ ꯑꯩ ꯃꯤꯠ ꯎꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯅꯦꯅ ꯍꯟꯕꯤꯕꯁꯤꯗ ꯌꯥꯝ ꯑꯐꯥꯎ ꯁꯥꯔꯦ ꯑꯩ ꯇꯧꯒꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯗ ꯊꯣꯝꯂꯛꯂꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯤ ꯁꯠ ꯊꯩꯗꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯅꯤꯡꯅ ꯊꯤꯟꯖꯤꯜꯂꯤ ꯇꯟꯗꯟ ꯄꯥꯏꯔꯦ ꯑꯩ ꯏꯅꯨꯡꯉꯥꯟꯕꯤꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯎꯇꯨꯞ ꯑꯗꯨ ꯃꯨꯟꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯀꯟꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯅ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯆꯦꯜꯂꯔꯣꯁꯤ ꯂꯥꯎꯍꯦ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯅ ꯐꯔꯅꯤꯗꯣ ꯑꯩꯕꯨ ꯑꯝꯇ ꯄꯣꯔꯒ ꯄꯨꯕꯤꯌꯣ ꯈꯣꯡꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯁꯥꯕꯤꯁꯤꯅ ꯊꯨꯗꯦꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯅ ꯂꯥꯛꯆꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯦꯟꯅꯈ꯭ꯔꯕꯗ ꯏꯅꯨꯡꯉꯥꯟꯕꯤ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯁꯤꯕꯣ ꯁꯤꯔꯖꯥꯠꯂꯣ ꯍꯣꯏ ꯇꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯀꯧꯔꯤ ꯅꯨꯄꯥꯗꯨꯗꯤ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯐꯨꯔꯝꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯣꯔꯒꯗꯤ ꯍꯣꯜꯂꯤꯅꯦ ꯍꯣꯏ ꯇꯥꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯁꯤꯕꯨ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯁꯤꯔꯣ ꯍꯤꯔꯥ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯗ ꯅꯠꯇꯦꯕ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯊꯥꯡꯂꯒ ꯄꯨꯈ꯭ꯔꯁꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤꯅ ꯅꯨꯄꯥꯗꯨꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥꯗꯨꯒꯤ ꯂꯨꯈꯝ ꯑꯗꯣꯝꯗ ꯁꯥꯊꯤꯅ ꯁꯣꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯤ ꯄꯥꯈꯠꯅ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯁꯣꯛꯏ ꯃꯇꯝ ꯆꯥꯅ ꯑꯃꯥꯏꯕ ꯌꯦꯡꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯀꯅꯥꯒꯨꯝꯕ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯅꯨꯄꯥ ꯑꯃ ꯁꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯅ ꯂꯥꯞꯅ ꯎꯔꯝꯃꯤ ꯑꯁꯤꯕꯨ ꯈꯨꯔꯥ ꯁꯥꯖꯧ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯑꯃꯨꯛꯇ ꯃꯉꯣꯟꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤꯗꯨ ꯁꯠ ꯂꯦꯞꯈꯠꯇꯨꯅ ꯈꯨꯔꯥ ꯁꯥꯖꯧ ꯁꯣꯝꯗ ꯑꯩꯅꯦ ꯏꯅꯨꯡꯅꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯣ ꯃꯇꯦꯡ ꯑꯝꯇ ꯇꯧꯕꯤꯌꯣꯕ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯔꯥ ꯊꯣꯛꯄ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ ꯃꯈꯨꯔꯥ ꯁꯥꯖꯧ ꯑꯗꯨꯁꯨ ꯃꯥꯅ ꯂꯩꯔꯤꯕꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯁꯥꯖꯧ ꯏꯪꯉꯪꯉꯛꯅ ꯀꯗꯥꯏꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯣ ꯁꯤꯗꯤ ꯑꯁꯤꯕ ꯅꯠꯇꯦ ꯈꯨꯔꯥ ꯋꯥꯟꯊꯕꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯐꯨꯕꯤꯔꯤꯔꯣ ꯅꯠꯇꯦ ꯅꯪꯅ ꯐꯨꯕꯗ ꯋꯥꯟꯊꯔꯤꯔꯣ ꯑꯁ ꯅꯠꯇꯦꯗ ꯈꯨꯔꯥ ꯃꯤ ꯈꯔꯅ ꯐꯨꯕꯤꯔꯝꯃꯤꯅꯅꯦ ꯑꯩꯅ ꯀꯟꯕꯤꯕꯅꯤ ꯑꯗꯣ ꯈꯨꯔꯥꯒꯤ ꯁꯟ ꯒꯥꯔꯤꯁꯤꯗ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅ ꯄꯨꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯣꯏ ꯁꯤꯁꯦ ꯃꯈꯣꯡꯁꯤ ꯄꯥꯏꯔꯣ ꯑꯩ ꯃꯀꯣꯛꯂꯣꯝꯁꯤꯗ ꯄꯥꯏꯔꯛꯂꯒꯦ ꯁꯤꯕꯨ ꯍꯤꯡꯕꯨ ꯍꯤꯡꯈꯤꯗ꯭ꯔ ꯇꯧꯔꯤꯁꯤꯕꯣ ꯃꯀꯣꯛꯀꯁꯤ ꯄꯨꯡ ꯀꯥꯏꯔꯤꯅꯦ ꯈꯪꯗꯦ ꯈꯨꯔꯥ ꯊꯨꯅ ꯑꯝꯇ ꯆꯠꯅꯕ ꯇꯧꯁꯦ ꯈꯔ ꯊꯨꯅ ꯑꯃꯥꯏꯕ ꯌꯦꯡꯍꯟꯗꯕ ꯌꯥꯔꯣꯏꯕ ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯁꯥꯖꯧꯅ ꯅꯨꯄꯥꯗꯨꯕꯨ ꯊꯥꯡꯅꯕ ꯍꯣꯠꯅꯔꯤ ꯏꯅꯨꯡꯉꯥꯟꯕꯤ ꯏꯁꯥꯎ ꯁꯥꯎꯅ ꯑꯁꯨ ꯂꯨꯝꯈ꯭ꯔꯦ ꯃꯁꯥꯅ ꯐꯔꯤꯕ ꯑꯗꯨꯒ ꯂꯝꯍꯨꯏ ꯃꯥꯟꯕ ꯈꯔꯗꯨꯅ ꯉꯝꯃꯜꯂꯤꯅꯦ ꯃꯁꯤꯗꯤ ꯀꯣꯏ ꯂꯪꯊꯣꯛꯑꯝꯕ ꯑꯁꯨꯝꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯁꯥꯖꯧ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ
ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯀꯠꯇꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯥꯅ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯊꯣꯝꯕ ꯏꯄꯥ ꯄꯥꯈꯠꯅ "ꯑꯩ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯕꯣ? ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯑꯦꯅꯦ꯫ ꯅꯠꯇꯦ ꯏꯄꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ?" "ꯕꯥꯕꯥ, ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯀꯣꯟꯅ ꯇꯝꯃꯒꯦ. ꯍꯥꯟꯅ ꯃꯥꯏꯕꯗꯣ ꯑꯝꯇ ꯀꯧꯕꯤꯔꯨꯁꯣꯕ ꯑꯃꯥꯏꯕꯝꯇ. ꯅꯨꯄꯥꯁꯤꯒꯤ ꯊꯋꯥꯏꯁꯦ ꯍꯥꯟꯅ ꯑꯝꯇ ꯀꯟꯅꯕ ꯇꯧꯁꯤ." "ꯍꯣꯏ." ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯇꯧꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯊꯣꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯅ "ꯕꯥꯕꯥꯎ, ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯃꯥꯜꯂꯦ." "ꯍꯥ, ꯏꯕꯨꯡꯉꯣ." ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯄꯥꯏꯗꯨꯅ "ꯈꯨꯔꯥ, ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯈꯨꯔꯥ ꯍꯥꯏꯒꯦ?" ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕꯅ ꯉꯁꯥꯏ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯏꯅꯨꯡꯉꯥꯟꯕꯤꯅ ꯀꯟꯕꯤꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ "ꯑꯗꯨ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ?" "ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯍꯦꯟꯕ ꯀꯧꯏ. ꯂꯣꯌꯥꯂꯝ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ." "ꯍꯩꯃꯥ, ꯅꯪꯒꯤ ꯈꯨꯜꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯤꯅꯦ. ꯑꯗꯨ ꯅꯪꯕꯨ ꯐꯨꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯀꯅꯥꯅꯣ? ꯅꯪꯒ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯅꯕ꯭ꯔꯣ? ꯀꯔꯝꯅ ꯃꯈꯣꯏꯒ ꯅꯪꯒ ꯊꯦꯡꯅꯔꯨꯔꯤꯕꯅꯣ?" "ꯃꯈꯣꯏꯁꯤꯡꯗꯣ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠꯄ ꯉꯥꯛꯇꯅꯤ. ꯑꯩ ꯈꯨꯔꯥ ꯍꯣꯏꯒꯤ ꯈꯨꯜꯁꯤ ꯐꯥꯎꯗꯨꯅ ꯃꯈꯥ ꯈꯨꯜꯗ ꯂꯂꯣꯟꯕ ꯆꯠꯄꯅꯤ. ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨꯗꯨꯒ ꯑꯩꯒ ꯊꯦꯡꯅꯕꯅꯤ. ꯃꯈꯣꯏꯅ ꯑꯩꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯁꯒꯣꯜ ꯑꯃꯗꯤ ꯑꯌꯥꯎꯕ ꯁꯦꯜꯁꯤꯡꯁꯨ ꯂꯣꯏꯅ ꯃꯨꯟꯕꯤꯍꯧꯔꯤ. ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯃꯈꯣꯏꯒ ꯂꯝꯕꯥ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯁꯤꯡ ꯌꯥꯝꯈꯤꯕꯅ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤꯅ ꯑꯁꯨꯝꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯐꯔꯤꯕ ꯅꯁꯥ ꯈꯨꯐꯗꯨꯒ ꯂꯝꯕꯨꯏ ꯃꯥꯟꯕ ꯃꯤꯁꯤꯡꯗꯨꯅ ꯃꯣꯏꯅ ꯉꯝꯍꯜꯂꯤꯗꯨꯕꯨ ꯁꯤꯖꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪ." "ꯍꯩ, ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯅꯪꯕꯣ." ꯊꯣꯏꯍꯦꯟꯕꯁꯨ ꯏꯅꯨꯡꯉꯥꯟꯕꯤꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯀꯩꯅꯣ ꯁꯤꯕꯣ? ꯐꯤꯕꯝꯁꯨ ꯈꯣꯟꯖꯦꯜꯁꯨ ꯅꯨꯄꯤ ꯃꯥꯜꯂꯤ. ꯑꯗꯨꯒ ꯃꯁꯝ ꯃꯅꯥ ꯐꯤꯖꯦꯠ ꯆꯛꯆꯥꯁꯤꯅ ꯅꯨꯄꯥꯗꯧ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯁꯤꯕꯣ? ꯅꯨꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯔꯣ?" "ꯍꯦ, ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯌꯦꯡꯉꯒ ꯃꯨꯔꯨ ꯁꯣꯜꯂꯤꯗꯤ? ꯅꯃꯥꯏꯗꯣ ꯁꯦꯠꯆꯜꯂꯧꯔꯥ ꯍꯥ?" "ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯕꯨꯡꯗ." ꯊꯣꯏꯍꯦꯟꯕꯗꯤ ꯑꯗꯨꯃꯛ ꯏꯪꯉ ꯉꯛꯅ ꯏꯅꯨꯡꯉꯥꯟꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯝꯕꯁꯨ ꯊꯣꯏꯍꯦꯟꯕꯒꯤ ꯃꯇꯧ ꯎꯕꯗ "ꯃꯤꯒꯤ ꯃꯆꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯀꯣꯛ ꯉꯥꯎꯔꯝꯂꯅꯤ." "ꯏꯕꯨꯡꯉꯣ ꯊꯣꯏꯍꯦꯟꯕ." "ꯍꯥꯎ ꯈꯨꯔꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ?" "ꯀꯩꯁꯨꯝ ꯇꯧꯗꯦꯗ. ꯑꯗꯣ ꯈꯨꯔꯥ, ꯃꯥꯁꯤꯕꯨ ꯅꯨꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯔോ?" "ꯃꯥꯁꯤꯔꯣ? ꯅꯨꯄꯤꯒꯤ ꯃꯄꯣꯛꯇꯗꯤ ꯄꯣꯛꯆꯕ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯖꯗꯅ ꯅꯨꯄꯥ ꯁꯥꯖꯔꯤꯕꯅꯤ. ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯕꯦꯝꯉꯣ ꯑꯣꯏꯗꯨꯅꯤ." "ꯀꯩ ꯅꯨꯄꯥꯕ ꯅꯪ ꯍꯥꯏꯗꯨꯕ? ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯑꯩ." ꯊꯣꯏꯍꯦꯟꯕ ꯅꯣꯛꯂꯗꯨꯅ "ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ?" "ꯏꯆꯟ ꯀꯥꯏꯅ ꯍꯩꯅꯗꯦꯍꯦ, ꯏꯅꯥꯎ ꯍꯥꯏꯌꯨ." "ꯑꯩꯒꯤ ꯃꯤꯡ ꯏꯅꯨꯡ ꯍꯥꯏꯕ ꯅꯠꯇꯦ, ꯏꯅꯨꯡꯉꯥꯟꯕꯤ ꯍꯥꯏꯕ." ꯏꯅꯨꯡꯉꯥꯟꯕꯤ ꯃꯄꯥꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯉꯤ꯫ ꯊꯣꯝꯕ ꯋꯥ ꯃꯈꯥ ꯇꯥꯏ꯫ "ꯅꯆꯜꯁꯤꯡꯅꯅꯤ ꯅꯪꯕꯨ ꯀꯟꯕꯤꯔꯛꯂꯤꯕꯁꯦ." "ꯑꯣ, ꯏꯆꯜ ꯑꯣꯏꯔꯦ. ꯅꯕꯨꯡꯅ ꯏꯆꯜꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯈꯨꯔꯥ ꯑꯃꯗꯤ ꯏꯆꯜꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯤ." "ꯍꯣꯏ, ꯏꯆꯟ ꯀꯧꯒꯅꯨ, ꯏꯅꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯣꯕ. ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ." "ꯍꯣꯏ ꯏꯅꯨꯡ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯅꯁꯥꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ. ꯅꯪꯒꯤ ꯈꯨꯜꯁꯨ ꯌꯥꯝ ꯂꯥꯞꯄꯤ. ꯑꯗꯨꯅ ꯅꯪꯅ ꯅꯁꯥꯗꯣ ꯍꯥꯟꯅꯒꯨꯝ ꯐꯖꯅ ꯀꯟꯗ꯭ꯔꯤꯐꯥꯎ ꯅꯪ ꯈꯨꯔꯥꯒꯤꯁꯤꯗꯤ ꯍꯦꯛ ꯂꯩꯔꯣ." "ꯍꯣꯏ ꯈꯨꯔꯥ. ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯈꯨꯔꯥꯕꯨ ꯅꯆꯥ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ." "ꯐꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯪꯁꯨ. ꯈꯨꯔꯥꯅꯦ ꯅꯪꯒꯤ ꯌꯦꯟ ꯊꯣꯡꯕꯤꯒꯦ. ꯅꯁꯥꯗꯣ ꯏ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ. ꯏ ꯈꯔ ꯍꯥꯞꯅꯕ." "ꯌꯦꯟꯒ ꯊꯣꯡꯗ꯭ꯔꯕꯁꯨ ꯌꯥꯔꯗ ꯈꯨꯔꯥ." "ꯍꯣꯏ, ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨ. ꯑꯩꯈꯣꯏꯅꯅꯦ ꯑꯊꯣꯡꯕꯗꯣ ꯑꯗꯨꯝ ꯆꯥꯎ." "ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ. ꯏꯕꯨꯡ ꯀꯧꯒꯦꯔꯥ ꯇꯥ ꯊꯣꯏꯍꯦꯟꯕ ꯀꯧꯒꯦꯔꯥ ꯑꯃ ꯀꯧ. ꯑꯣꯏꯌꯦꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦꯕ." ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯊꯣꯏꯍꯦꯟꯕꯕꯨ ꯍꯔꯥꯎ ꯇꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯍꯦꯟꯕ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕ ꯃꯀꯣꯛꯇ ꯌꯥꯝ ꯁꯣꯛꯈꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯗꯨ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗ ꯏꯅꯨꯡꯉꯥꯟꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤ꯫ "ꯁꯤ ꯇꯞꯅ ꯑꯝꯇ ꯐꯝꯗꯧꯁꯦ. ꯅꯁꯥꯗꯣ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯐꯃꯨꯡꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯑꯩꯔ ꯄꯥꯕ꯭ꯔ ꯑꯃ ꯀꯣꯛ ꯀꯧꯔꯛꯀꯦꯗꯦ." ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤꯅ ꯇꯧꯗꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯃꯪꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯍꯜꯂꯤ꯫ "ꯀꯣꯛꯇꯨ ꯀꯩꯗꯧꯔꯒꯦ ꯅꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯤꯗꯨꯕꯣ?" "ꯀꯣꯛꯁꯤ ꯉꯥꯎꯏ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯄꯣꯊꯥꯎ. ꯏ ꯋꯥꯇꯅ ꯇꯧꯔꯤꯅꯤ." ꯑꯁꯨꯝꯅ ꯏꯅꯨꯡꯉꯥꯟꯕꯤꯅ ꯊꯣꯏꯍꯦꯟꯕꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ
makok ado khara ngaw pharak inu nabung ising khra thake hoi hoi asi hai nei nungan bi imung sangkhiduna ising puthorak tuna thorak lammi aduga thoyen babu ising inbirammi yar oi ngak si do potharo pabudo kaithal sakibuni halani aduga sasing sa thoknaba hoi ado chakti nang na thongbro thong de chak thong baiti chakti nya khoi pabna do thong mani ado nangsu chak thong ma khrai jilu yatro hayeng nu pamiyum da chak thong bai tradi karam tawni khale de nangsu luhong gai rani chue luhong ma kai nang luhong ngoi drai se hongoi as ya se luhong ba yung kai pami wari se ai kai hai na de ba ho pare nang nai na de hardi bungne balaroi ado noi di yumda kana leike nang nisda ga leise yumgi mina pakhatlamoidra pakhatlamgani aigi maga isalamaga aikoi hongkak leibani ima suiselsu ai halaktra haidana mipairamlani aisu akoi nakta saningi nasado hazana pharakana sa nasado kanaba masi oiba khra sanaba tausi hayengdagidi sangomsu lawradawni nangna thaknaba adoisa inungan bi mamit adu pairapna yenglaga adaidinya phaklanga pa nang kausilani ko soibani nang sidi sakon shawai I do karakpa hoisi ibung lale ado inung nang na kamay tawdana uray mo makoy humdo puthari no aidi pungangai nupi nang na makoy humbu puthado na ay bukan bidabda as moy gumbado di kasap kalay ba minate kupano thabda ba thapambo leiti kona deba ay niyam no ningi di kamay tawdana madugi khumu wangba uray mo humduna nasapa akraba nang siya kamay nang amalino sini ay shana moy humbu putharamani adubu kadongdagino khangda tunglomsida kainumuna thomokpadagi aidu wakhal mangkhre loire nangna aina phunaba takpidradi yaroi nang waibro hai kaino aidi angang oringaidagi thangta tamasali aduna phunaba sari sarakse yamai pai nupi aisidi loyajingadoni aina singkhaidoki natradi ngasi ai khutta misibu soitre asi haini nunganbi phukhagatuna satki thohenba inungan bigi matawaduda nofet tawni yengzahawi asumne inungan bi sumang masi mada singkhairi thohenba thawai tana inungan bigi matawbu yengzari asumne inungan bi singkhaibudu leptuna tanawrabi maithongna sentharakliba humang adubu taithoi aduga lumangi masam atenbadu makhuna paiduna sat hogali aduga musing adu makhatana khairi magi matawda thohenba madom asumna khanjai nupa masasi mai tawrisi khudai ga seladana suk pasai mai thongse nupa sadana ek manghale hoi thi haibudi nati adubu nupi magum phanek setuna masum ga se ningdugi na khaknabadi hena phajani asumna numit asisu haukhirami asumna thohenbana inungan bi hoida lerakpasu tha mamuk pharaklammi thomba madi inungan bina honabiduna hausikti thohenbasu masadu naba pharaklammi asumna nomagi numitni inung kaino nangna ada tawridu ba kaino chingkop ngawrini khoisak oigina khoisu puge hairo hoi ado aiselage pabdane ai khoisu pa sekrena khra haibiu ko hoi ngan halo phagani oza asi haini nungan bi khoize do mareng banda haigatuna thongalomda thokirami thohenba saktribi mabu yengjaduna karigino nangsina sok yam nungshirisibo nafamda aigi nusiba siu fongladra 풍루르가나 망가우 TV 낭남 까리 떨어봐 강저다 nanga thenero budagi wakhase iranglangali thamoi sisu ningayam tawrakni somdana inungan bi du turen mapal amada phamduna isaiga ngangang khoi sopni asumna numit na mayum sanglamdai inungan bi du thengli haiduna mayum na karaklammi adubu mana mayum tamna lakpada makhoi khulgi itosa kauba magayam yengthina banupa ama mabu ngai du leirammi asiki itosa ise amuk thengnarene itosa inungan bi ubada magi miyoi sing aduda asum nairaklammi nupa sabi magumuna itosa igona singdaba sardana ngasidi ma masana masase nupi ne ba khangange dausi no masi phadu pusi nupa ma kayu to aitaliko asi nupi se jat am thibni italiko nupa ma nang haire aduna ngamar kaide magi mnakta sangma phau aidi kise
Idozana Noina Nupi Masas Anki Shukai Gita Digano Nupi Neraso Nupam the Elizatibadi Mamangai a Hoyum Magi say Sabdo no Korba Mamangai Magilizi Saki Bigilamani Nasi Ikoina Kumdusi Nubitu Nacho Maneko Humbu Miyamagda Sas and Pudu Pushita Aduso Aina Pagi Kariway I hit Pio and Hydrobaki Numitudagi Mabu Aina Sindu Nation Kanadi Tawni Law Ai Tunglum the Gate in Masin Milaki Noyanina Makomuksa Sat Paro Aduga a Sigi a Song Songse Sigi Marshida the Pusinsi Asum the Nupa Homaduna 2 minute Tunglum the Gilum the Laklaga Inungan Bibu Parami Inungan Bikangodana Aduna Nupa Homadun Tarak Pududa Karisuto Bungam Horampi Somdana Tingilag Pauba Masana Pina Hansilak the Baduda Tomba Mipaiba Parak Lampi To Hin Mamaso Masado Lata Pom Kangamti To Hin Mana Kura Ai Aswai Paudum took the Yumki Kuraga Sassi Masi and Gangsibu Kadai Who's it Pong Malay Sibo Aina Mahak Tamoy Lemon or a Gasibo Sorry Koi Kura I am young Lurki Kura Libirap Asi Haya Toyen Bado Yum the Gitora Glampi Somdra it was a Hoki Kanguduna Inungan became a Komakutupun Sinduna it was an assumed direct Lampi Nangumi Mana I give my the Kupana Takipto Adugilaman Gasidi Shing Bitarida Hey, it was a Hyperpangdaba, nothing clarity, and Pulipacitado. I could say, Tadopaga, Nambudena, Lena Tarimiki. Housing power, Nangina Palanchi. Nang Nasase, Dupin Heba, Nankang Dramat. Adobe the query, Nang Nasana Sase, Dupin Heba Kangzadoma. A sea it was a Hoyi Kanguado, Kana Kana Nobly. It was a Yam Hayataba Yang and Ying Duna, Inungan became an actor sang silly. Inungan Bina. Hey, to sa, Sajilakano. I believe it. Nantado. I believe it. Tado. Enough of Jelacano. Jelacano, Hibane. Nang the Tado Hina. I conquer the Niraso. Gasigimita. I the Namutado by today. Order right. As soon as Tauring, Matang Sana. To en Balactuna, it was a Hoye Kangudu, Taptama Kai Putarami. As soon as it was a Hoye Kangudu, to en Bagisa Pudo Kangmangam Jaduna Siena Kirami. As soon as Toyen Bamadi Inungan Bisu, Mayum Halaklami. Inung. Nasigi Togdose, Kurada Kangano. Kariguma Kurana Kanglabadi, Kurado, Yamano Gairoi. Inungan bi Kari Sukunda, Magi Gada Sanki, assume the Numit as Siki Numidangni. Inungan bi, Masano Ngai Tehaina Saksasi Hybayaramdi. Assume the Tenglabakan, Inungan bi, Magi Gada Gitoglagtuna, Tazamabu Yingli. Nasai ito sa Hoye Kanguna, Mangon Udkima Matau Singado, Ning Singlaga. Mamitagi mapiso sintaraglammi. Asum na tauringay tunglumdagi toyhen bana mabu kauraglammi. Inung, tinglasibaw, mapana ka doy nunang mo. Asihay na tap na inungan bikinagan na pamtaragtuna. Inung, kanano, kasay kinupasing dumo. Ako'y kugimini. Asihay na adungay, ito sana mangon nagkarantarak pagi managpuki ba dugi laman singga ni Hayna. Nasima ko'y na mamupaba ni Hayna inungan binatoyhen matatamlammi. Toyhen masaw na. Kaisulay tawa pang dugidama, masuklak sa ba? Makoy budi ay naliyam ng taray. Nanggidama ay lay ba? Makoy kang dramali. Inungan bi, toyen bagi wapam maduda, toyen badi yung laglami, toyen batap na wamakataraglami. Inung, ay wakray ke, muna tao. Nang ay narise, lanakan gano. Nang nupini, kiyang namatang mo no. Nupigi pun sidi, kung pang masway badaloy ba ni. Nang nasana, nupanay na kalabaso, iyang gimiyang dadi, nang sinupini. At ano nang, nupini habi na sana kaugulo. Inungan bi, toyen bagi wapam mado muna tari. Nupi hay sidi, liri ko rin lay gadabani. Nupi mo rabadi, nupi gi magul pumasin gadabani. Inung, nang gilabsat to, simdo. Asihay na toyen ba inungan bida wapam kaya hayrami. Asum na, numit asisuhaw kirami, adubo inungan bi, numit asidagi magi tamoy da, toyen bagi mamita bahuraglami. Noong maginamit ni inungan bi, magi sagyang misel na dugi mamang daliyab na magi masak ado yung sari. Lay sabi sing na mamay mamita kesilito, kamay na kiri no. Ay so, umuhay kong nagkesira. Ado ay hindi, kinamaso talayte, kamay daw ni. Ay bu, ay yung midango sila ni. Panlita, amo kay hinohanga di, ngamaroy ba eh. Asihay ni inungan bi, magi upudo hangdok to na adungay, mama na sila mapanik ama udorag to na. Kasida hindi ay panik siya lagi. Ay dupi mo'y bagi litsat sa lagi.
ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤ ꯐꯅꯦꯛ ꯑꯗꯨ ꯁꯦꯠꯂꯤ ꯑꯗꯨꯒ ꯏꯪꯈꯣꯜꯗꯒꯤ ꯅꯨꯃꯤꯠ ꯂꯩ ꯑꯃ ꯍꯦꯛꯇꯨꯅ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗꯨꯗ ꯆꯤꯟꯁꯤꯜꯂꯤ ꯐꯖꯔꯦ ꯀꯩꯅꯣ ꯁꯤ ꯎꯔꯗꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯦ ꯏꯕꯨꯡꯗ ꯑꯃꯨꯛꯇ ꯎꯠꯂꯨꯒꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯤꯖꯥꯠꯅꯣ ꯑꯣ ꯄꯥꯕꯒ ꯋꯥꯔꯤ ꯇꯧꯗꯨ ꯂꯩꯔꯤ ꯑꯁ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯒꯁꯦ ꯇꯪ ꯇꯪ ꯆꯣꯡꯉꯤ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯏꯅꯨꯡꯉꯥꯟꯕꯤ ꯊꯣꯏꯍꯦꯟꯕꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯅꯨꯡꯉꯥꯟꯕꯤ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯐꯅꯦꯛ ꯍꯥꯏꯗꯨ ꯁꯦꯠꯇꯕꯅ ꯆꯠꯄ ꯍꯩꯇ꯭ꯔꯗꯨꯅ ꯊꯨꯝꯖꯤꯜ ꯀꯥꯟꯁꯤꯟꯕꯗ ꯎꯞꯄꯒ ꯇꯨꯁꯤꯜꯂꯝꯃꯤ ꯊꯨꯝꯕ ꯏꯪꯉꯉꯛꯅ ꯍꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯁ꯭ꯋꯥꯏꯗꯕꯨ ꯈꯣꯏꯔꯝꯃꯩꯁꯤꯅ ꯏꯅꯨꯡꯉꯥꯟꯕꯤ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯝꯕ ꯃꯆꯥꯗ ꯌꯦꯡꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯐꯅꯦꯛ ꯁꯦꯠꯂꯝꯕꯗꯨ ꯎꯕꯗ ꯍꯩꯃ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ ꯅꯨꯃꯤꯠꯁꯤꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤꯒ ꯊꯣꯛꯂꯛꯄ ꯖꯥꯠꯂ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯈꯨꯗꯩꯒꯤ ꯃꯍꯨꯠ ꯐꯅꯦꯛ ꯁꯦꯠꯂꯕ ꯇꯩꯍꯣꯟꯅꯔꯦꯅꯦꯍꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯕꯗꯨ ꯅꯣꯛꯂꯗꯨꯅ ꯍꯩꯃ ꯑꯩꯗꯤ ꯎꯕꯨ ꯎꯔꯨꯗꯤ ꯅꯥꯆꯣꯝ ꯑꯃꯁꯨ ꯆꯤꯜꯂꯤꯅꯦꯍꯦ ꯅꯪꯒꯤ ꯅꯥꯆꯣꯝꯗꯨꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯪꯒꯤ ꯅꯃꯥꯏꯒ ꯄꯥꯛꯄ ꯃꯥꯟꯅꯔꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯐꯥꯛ ꯍꯦꯛꯇ ꯅꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯍꯦꯟꯕ ꯃꯥꯁꯨ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯄ ꯈꯥꯡꯂꯤ ꯏꯅꯨꯡꯉꯥꯟꯕꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯕꯥꯕꯥ ꯅꯪ ꯃꯤ ꯌꯥꯝ ꯀꯔꯦꯝꯅꯩ ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯊꯣꯏꯍꯦꯟꯕꯁꯨ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯇꯨꯡ ꯏꯜꯂꯛꯂꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯆꯣꯝꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯏ ꯑꯗꯨꯕꯨ ꯏꯅꯨꯡꯉꯥꯟꯕꯤ ꯂꯪꯊꯣꯛꯂꯤꯕ ꯂꯩꯔꯥꯡ ꯑꯗꯨꯕу ꯊꯣꯏꯍꯦꯟꯕꯅ ꯈꯨꯡꯒꯠꯇꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯁꯤꯗ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯛꯇꯣꯏꯁꯤ ꯈꯨꯗꯩ ꯁꯦꯠꯇꯣꯏꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯒꯤ ꯈꯨꯗꯩ ꯁꯦꯠꯇꯣꯏꯕ ꯐꯅꯦꯛ ꯁꯦꯠꯄꯅ ꯍꯦꯜꯂꯤ ꯄꯛꯆꯕ ꯍꯥꯏꯖꯤꯟꯅꯔꯅꯨ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯅꯪꯅ ꯁꯨꯝꯅ ꯐꯅꯦꯛꯀ ꯁꯦꯠꯄꯁꯦ ꯌꯥꯝ ꯐꯖꯩ ꯏꯅꯨꯡꯉꯥꯟꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯉꯁꯤꯗꯒꯤ ꯑꯩ ꯅꯨꯄꯤ ꯑꯣꯜꯂꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯧꯁꯤꯔꯥ ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ ꯐꯅꯦꯛ ꯂꯩꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯆꯠꯁꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕꯤꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯤ ꯎꯕꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ ꯇꯥꯏꯅꯨꯡ ꯊꯣꯏꯍꯦꯟꯕꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯗ ꯇꯥꯏꯅꯨꯡꯒ ꯀꯧꯔꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯂꯤ ꯏꯅꯨꯡꯉꯥꯟꯕꯤ ꯅꯨꯄꯤꯗꯨ ꯗꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯦ ꯑꯉꯥꯡꯅ ꯌꯥꯝ ꯈꯠꯀꯅꯨꯀꯣ ꯆꯠꯂꯣ ꯑꯔꯦꯝꯕꯗꯀꯣ ꯑꯗꯨ ꯇꯥꯏꯅꯨ ꯃꯥꯁꯦ ꯑꯩꯒ ꯀꯣꯏꯅꯖꯔꯒꯦ ꯑꯩ ꯃꯥ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯌꯥꯔꯣꯏ ꯃꯥ ꯑꯩꯒꯤꯅꯤ ꯏꯅꯨꯡꯉꯥꯟꯕꯤ ꯑꯁꯨꯝꯅ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯔꯛꯂꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯒꯝ ꯆꯠꯈꯤ ꯊꯣꯏꯍꯦꯟꯕꯁꯨ ꯅꯣꯛꯇꯨꯅ ꯅꯪꯁꯨ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯕꯣꯏꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯅꯨꯡꯉꯥꯟꯕꯤꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯊꯣꯝꯕ ꯃꯁꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯗꯣ ꯂꯥꯛꯂꯕꯗꯤ ꯌꯥꯄꯣꯟꯇꯦꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯕ ꯁꯥꯕꯁꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯐꯖꯅ ꯑꯣꯜꯂꯦꯅꯦ ꯆꯥꯛꯀ ꯊꯣꯡꯂꯗꯅ ꯑꯁꯨꯝꯅ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯕ ꯎꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯅ ꯀꯌꯥꯗꯤ ꯏꯪꯂꯤꯕ ꯇꯥꯟꯖꯥꯗꯨ ꯊꯣꯏꯍꯦꯟꯕ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯈꯨꯔꯥ ꯑꯩꯅ ꯈꯨꯔꯥꯒꯤꯁꯦ ꯂꯩꯔꯛꯄꯁꯦ ꯀꯨꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯅꯨꯡꯉꯥꯟꯕꯤ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯂꯝꯃꯤ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯁꯥꯗꯣ ꯍꯥꯟꯅꯒꯨꯝ ꯀꯜꯂꯦ ꯌꯨꯝꯗ ꯏꯃꯥꯈꯣꯏꯗꯣ ꯅꯪꯕꯨ ꯎꯅꯤꯡꯂꯝꯒꯅꯤ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯍꯦꯛ ꯆꯠꯅꯕ ꯇꯧꯔꯣ ꯍꯪꯆꯤꯠꯁꯦ ꯅꯨꯃꯤꯠ ꯐꯩ ꯈꯨꯔꯥ ꯍꯪꯆꯤꯠ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯏꯆꯥ ꯆꯠꯂꯝꯗꯥꯏꯒꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯅ ꯃꯌꯨꯝ ꯍꯟꯈꯤꯗꯧꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯊꯣꯏꯍꯦꯟꯕ ꯃꯥꯒꯤ ꯃꯐꯤꯁꯤꯡ ꯑꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯅ ꯌꯣꯝꯁꯤꯟꯕꯤꯔꯤ ꯏꯅꯨꯡꯉꯥꯟꯕꯤ ꯃꯥꯗꯤ ꯀꯞꯀꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯏꯅꯣ ꯁꯤ ꯀꯞꯀꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗꯣꯏꯅꯣ ꯁꯤ ꯇꯣ ꯑꯩ ꯑꯊꯨꯕꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯑꯁꯦꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯃꯥꯁꯨ ꯏꯆꯟꯁꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯀꯦ ꯅꯪꯒꯁꯨ ꯁꯛꯈꯪꯅꯍꯟꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯥꯕꯗ ꯅꯪꯕꯨ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯖꯍꯟꯒꯦ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯝꯕꯅ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯊꯣꯏꯍꯦꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣꯅꯦ ꯅꯪꯕꯨ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯂꯝꯁꯥꯡꯅ ꯆꯠꯇꯣꯏꯁꯦ ꯍꯩ ꯊꯦꯡꯈꯤꯅꯤꯀꯣ ꯏꯅꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯤ ꯊꯤꯡꯕ ꯉꯝꯅ ꯁꯤꯟꯊꯔꯤ ꯊꯣꯏꯍꯦꯟꯕ
inunganbibu thenjinbi asumna numit asida thohenbasu mayum dhan khirami asumna tha mari manga amasau singkhri thohenbadi amuk hana inunganbigi manakta lakhitre nomagi numini inunganbi wakhal wana magi phamung aduda phamni ibong nangbu ai lobu lakani hairambadaine aduga karigi aigi nak laktribano ibong ai nang lakpa ngaibada yongwari aigi nakta lao asi haina sintarakliba milupirang adu taithoksai tanjaduda mapana mabu kauraklammi ipagi bema sak sar silawne babu sa thukpiro ai saningre hoi saningaroi aigi sanu pise nushibagi tinna sikhidana nushi laina narini tawrise magi thoyen bhaiba nushibagi tindu masu lakpa ko bulaite asumni sana wakhal wana lido sarukudi nupa saraga ingaw ngawna leirambadu hena phakreda tanjaduda inunganbigi mata ayingbisu inunganbibu kau-kaudo laklami inunganbi haima ayingbe nang laklibra khura ado inunganbibu leibani magi kada sabo asumna ayingbi inunganbigi kada sanglaklami inunganbi kaplamado santoktuna mongwanoktuna ayingbe lao sida phamu lao nangbu kaptana tato leirabro kapteda yare oidaba nganglanu khangzare bema ayingbe ai wakhal siam wai ibung thoyen bado ma ai ki nakta bu khana laklaroi tra laksasani kidorage manlang bu khak auramoi ibung thoyen bado mabukje yam sengba mi ni nangona mana namtak tawgani haiba ai thajade khangje yimi ai ma bu yam uningi maga thengnerup dage ise magi nuksibada angau bi haiba to oiri kaine khanjingano kanadesi adu saruknya kabukli hoide salusi nang jaluro ai saningtre ingdaba yaroi lawsi chasi lawba asi haini nunganbibu ayingmina singduna puki asumna nongmadagi nini humni asum hausinki inunganbi thoyenbagi maikaitubu yengduna wana mabu lakpa ngaizarami mahaki awama tawadu taibang sembiba mapumana uramali nongma ikhang khangawdana thoyenbadu magi mamabu puduna inunganbi hoida laklami thomba harauna haima ibungo thoyenba kura lao kakalo pida sida pham mane imara mane ima khura thomba aibu sangjabam bikiba pukjal jawba khura doni leimana tadabu hainingai leituna thagajari tadana isage awabu tar matamda mateng pangmibagi nachalna singmangam loridaba lamanton sinjari adumna haiganu da isilibema asi haina thomba thoyenbadu wa haige haina yenglakpada thoyenbana imunglumna septha yenglibadu ubada karino mani yenglibasibo mangisi ikui nunganbibu yenglibu soidan oiramgani yai ai mak nupasiso ima ibunga nasal nupido imungda leikibani nang khura kautorake thoyenbadu ikairap tongna haibagu mangak nomni thomba imunglumdon sinduna hey ipagi bema nunganbi nang mutari bro mapan si tholongne nang nabung thoyen bala iye inunganbi mapana haribdu taraduna harauna mapana sen thoraklami thoyenba inunganbida mikuptana yengsei inunganbigi sakpham yam honglamli masamudusu hanagum iten bu oitre soijainarabi samlang aduna phazarbi maithong aduda tangjari thoyenba amadi inunganbi anedu mikupkani haiba kawmakai amana amada yengnaduna leinai thombada ipagi bema lau nang nabunga imaga lakline mara inunganbi harido uthokna phajakreda isadi lawo sida imagi nakta phamu lawo nabung sina nang tabudum sonru leirabani law imagi nakta phamu law inunganbi tapna thoyenbagi mamai bema leimagi manakta phamtai tada waraubi badi yade tadagi maphamdagi nasalna kainomta nijaba tari kari oramnu jalibema atai kari sunate tadagi isanu pise imau oizarage ha hey yam phaba waphamni ne dudi nahan aidi imau yengba lakninglabani adubunya isanu pi ma leibado magi khangnajabadu babana senbadagi magi luhong khongdongbagi thabak mayam ma leikhidana lakpa pharak tadana lakhitre isanu pana saubasidi magi nupi haiba salona hainarigai masanupina hankre haidana mamagi wafam aduda thohenba mamaidu koilei leidana ikaibadu khangli
ꯂꯩꯃ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯍꯥꯟꯅꯅ ꯅꯨꯡꯁꯤꯅꯖꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯁꯤ ꯍꯥꯏꯕꯕꯨ ꯇꯥꯗꯅ ꯀꯔꯤ ꯈꯜꯂꯤ? ꯌꯥꯏ ꯌꯥꯏ, ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯏꯗꯦ꯫ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯁ ꯄꯥꯕꯁꯤꯗꯤ ꯍꯩ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯗꯨ ꯏꯕꯦꯝꯃ, ꯅꯃꯥꯈꯣꯏ ꯅꯕꯨꯡꯈꯣꯏꯅ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯃꯨꯁꯨ ꯆꯠꯂꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯍꯦꯟꯕ꯫ ꯏꯅꯨꯡꯉꯥꯟꯕꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒ, ꯈꯨꯔꯥ ꯑꯩ ꯏꯪꯈꯣꯜꯁꯦ ꯑꯃꯨꯛꯇ ꯌꯦꯡꯒꯦ, ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯌꯥꯝ ꯐꯔꯝꯃꯤ꯫ ꯍꯣꯏ ꯍꯣꯏ ꯌꯦꯡꯂꯨꯔꯣ꯫ ꯊꯣꯏꯍꯦꯟꯕꯗꯣ ꯏꯪꯈꯣꯜ ꯌꯦꯡꯒꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯂꯣꯟꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯅꯨꯡ, ꯃꯥ ꯈꯪꯉꯤꯍꯦ꯫ ꯀꯩꯒꯤ ꯈꯪꯉꯤꯕ? ꯂꯣꯟꯅ ꯆꯪꯉꯗꯤ ꯈꯪꯕ ꯇꯥꯕ꯫ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯅꯪꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ꯫ ꯑꯗꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯕꯨꯡ, ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ? ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯅꯤ? ꯃꯤꯀꯨꯞ ꯑꯃꯗ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯪꯒꯤ ꯂꯨꯍꯣꯡꯕꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯒ ꯃꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯃꯨꯛ ꯂꯨꯍꯣꯡꯂꯗꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯝꯕꯗꯨ ꯉꯥꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯩ ꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯅꯕ ꯁꯦꯝꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯍꯩꯃ, ꯊꯣꯏꯍꯦꯟꯕ, ꯅꯪꯕꯨ ꯏꯪꯈꯣꯜ ꯌꯦꯡꯒꯦꯗꯅ ꯊꯣꯛꯈꯤꯕꯗꯥꯏꯅꯦ? ꯏꯪꯈꯣꯜ ꯈꯨꯌꯦꯡ ꯆꯨꯞꯄꯤꯗꯩꯕꯣ꯫ ꯊꯣꯏꯍꯦꯟꯕ ꯂꯨꯈꯝ ꯑꯗꯨ ꯅꯥꯟꯗꯨꯅ, ꯃꯅꯤꯡꯂꯣꯝꯗ ꯁꯨꯝ ꯏꯪꯈꯣꯜ ꯌꯦꯡꯕ ꯂꯥꯛꯄꯗ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯇꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯅꯕꯗꯣ ꯂꯣꯏꯔꯕꯗꯤ ꯄꯨꯊꯣꯔꯛꯂꯣ ꯃꯄꯥꯟꯗ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯕꯗ ꯊꯣꯛꯈꯤ ꯊꯣꯏꯍꯦꯟꯕꯅ꯫ ꯈꯖꯤꯛꯇꯪꯗ ꯆꯣꯞꯄꯤ꯫ ꯍꯣꯏꯗ, ꯅꯨꯡꯁꯤꯕ ꯁꯨꯛꯂꯥꯒꯤ ꯏꯀꯨꯕꯣꯛꯀꯤ ꯃꯥꯡꯗ ꯆꯣꯞꯄꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫